Kuki lalauplupsingisu makhatana chanaba yaroi haiba dabi tawduna Imphal East ki Sambraida rally chatkre. Pawasi ngarang nungthil phongkhiba Kangla Pau Pausedagi laukhatchabane. Bharat Sarkar ga taunariba kuki lalaup kunmari ge su asi makhatana sangdokpagi mathau tadre haiduna ngarang Village Protection Force United Committee of Pukhao and Makeng Dolai Thabi Gram Panchayat amadi iramdam kanbalup Lamboi Khul Imphal East na punna khusam na duna Khundrak pamgi manungsa na leiba Sambraidagi hauduna rally ama chatkre. Miyoi chakaya na chatkiba rally adu haurakpada police na thingduna makhatana chalandana bahona kheng. Adubu wari sanaduna chatlaba matung Manipur gi government ki khuthangda memorandum ama pisin kheng. Khongjang aduda saruk yakiba United Committee of Pukhao and Makeng Dolai Thabi Gram Panchayat ki President Sanjoy na hai. India government amadi kuki lalaup kunmari gi marakta leiriba su ase tha asigi kunipanda loirabane. Hai di basu asi makhatana chanaba yaroi haiduna ngasigi rally asi chatpane loinana Manipur gi governor gi khuthangda Union Home Minister da memorandum pisin gane mahangna makhatana phongdokhibada mamang chahi me ahumdagi thoglakhiba irang asida mapandagi changlakpa narco terroristing da su chanariba lalaubasingi marumda Manipur thugaiduna makhoigi oiba separate administration ama talakle hai di ba lalaulupsing asi drug trafficking da hakthengna chenari haibasi khangle makhoiga narco terroristing ga lautunaraga Reserve Forest Poppy Paktak na thaduna Northeast India da Golden Triangle ama semna bahona re